다섯. 다섯. 이식 치료해야지. 너도 다섯 애기 더벅기 실도 그만 떨어져. खरबुदी वाली बनी अदो हफ्ता अमरेदी शुबसु याई खोई तातो मानसु सेन खर हामने है बनी फरे मधु तासो अहिजु कॉलेज तो ऑफ लेबनीना तासो की थबक तो अहिजु खर यावबो लाकेबा नते नंगमु ngमद्रो ए तासो दुमाइन दि हाइनुदा नोना बुदि जेंगोदा मसीदी इस होय चले अदो नंबु कहीं जांग थोंगोगे 이 아이디 따서는 동리네 동지 동네는 मसी 오 야리 대모도 ပတ်부슬로 누가 통하나봐 오 부슬로 मसी ngang ni kamai tong sibo 따서 아들이 비누비지고 라망기도 가능한 이잔 हे मी चमन ले पुरमनी नत्रगा मोइगे हिरो ngai पुरमनी लय 능 알고 가면 컹고 날렘바 따서 능 너트로 거리죠 होइनी माने आइनी कौरीसी 자, 난 뭐이래? 난 시대 그 도이바. ai 날렘바 lakpa ngairamini 이씨, tu CPG나 ado mana kanano 아이기 나오파니, 아이기 마카니. ado 날렘바 gadi masak yam khenai 어스 와이 예로지디 거기 따서 올레미 따서 아이 할라마게 싹통 거 땡크레 마신 암시디, 짜미너지, 마시디. 자자, 낭시 좀 하나 버돌, 거기서 하나 버돌. aina piribido horen yumyor yemko ado nanawpana harise dalemba wakhan kharadi khalu maramdi ai kusna thongdo 따서우디 얌나 일레르메네 어스 헤로디 뿌라 따서우도 오이레바 또마, 낭야 능그래. 로, 서슬로. 따서 짝퉁 외와도 크라디 카주다 낭 구빡도 빠롱 타질라니 아들이 낭 로. 아스 파기도니 와이좀 노아 현재는 낭나 그이노 미요 망두다. 짝 통어도 통원 똑슬이도 보. 낭지디 봐. 미 마땀 사도 되니. ima 자 ai sogibaneba ai uhawdabaneba
ꯉꯥꯎꯔꯕꯣ ꯀꯩꯒꯤꯅꯣ ꯅꯃꯥꯏꯗꯣ ꯌꯥꯝ ꯊꯛꯏꯗꯨꯕꯣ ꯆꯦ ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯍꯦ ꯅꯪ ꯆꯪꯉꯣ ꯌꯥꯔꯦ ꯈꯨꯠꯀꯁꯦ ꯂꯣꯏꯅ ꯍꯦꯛ ꯁꯣꯛꯑꯦꯕ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯆꯥ ꯍꯥꯎ ꯅꯪꯅ ꯉꯁꯥꯏ ꯄꯤꯔꯛꯄꯗꯣ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕꯩꯔꯅꯦ ꯑꯁꯦꯡꯕꯒꯤꯅꯤ ꯑꯗꯣ ꯅꯪꯅ ꯊꯕꯛ ꯁꯨꯕꯗꯣ ꯈꯔ ꯂꯦꯞꯄꯨꯕ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤꯕ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯄꯗꯤ ꯏꯅꯥꯎꯄꯥꯒꯤ ꯊꯕꯛꯀꯤ ꯁꯦꯜꯗꯤ ꯀꯅꯥꯅ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯁꯦꯟꯗꯨ ꯀꯌꯥꯃꯨꯛ ꯋꯥꯠꯂꯤꯒꯦ ꯌꯥꯝꯗ꯭ꯔꯦꯗ 50,000ꯃꯨꯛꯇ ꯉꯥꯏꯔꯦꯗ ꯍꯌꯦꯡꯗꯣ ꯉꯥꯏꯍꯥꯛ ꯊꯣꯔꯛꯑꯣ ꯑꯩ ꯀꯩꯅꯣꯝ ꯄꯤꯒꯦꯕ ꯀꯩ ꯄꯤꯗꯣꯏꯅꯣ ꯍꯥꯏꯁꯦ ꯆꯟꯆꯟ ꯆꯤꯆꯦ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯦꯅ ꯀꯧꯔꯛꯑꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯆꯦ ꯂꯥꯛꯑꯦ ꯊꯝꯃꯦ ꯊꯝꯃꯦ ꯇꯥꯆꯧ ꯍꯥꯎ ꯊꯕꯛꯀꯤ ꯁꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯆꯤꯠ ꯅꯠꯇ꯭ꯔꯣ ꯊꯕꯛꯀꯤ ꯁꯦꯜ ꯄꯤꯁꯟꯗꯣꯏꯗꯣ ꯄꯤꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯇꯥ ꯇꯣꯃꯥꯟ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯥ ꯇꯣꯃꯥꯟꯅꯁꯨ ꯃꯥꯅꯁꯨ ꯁꯦꯟ ꯈꯔ ꯍꯥꯞꯀꯗꯕ ꯂꯩꯕꯅꯤ ꯑꯗꯣ ꯅꯪ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯣꯏ ꯇꯥꯆꯧ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯃꯈꯨꯠꯅ ꯊꯣꯡꯕꯗꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯆꯧ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯨꯗꯩꯗꯤ ꯅꯪ ꯂꯩꯇꯨꯝ ꯊꯣꯃꯛꯑꯅꯤ ꯉꯥꯗ ꯑꯃ ꯇꯧꯔꯝꯃꯣꯍꯦ ꯈꯪꯗꯦ ꯑꯩꯗꯤ ꯄꯨꯁꯜꯂꯛꯑꯣꯀꯣ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯤ ꯇꯧꯔꯤꯁꯦ ꯍꯩ ꯆꯥꯛꯇꯣ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯝꯇ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯜꯂꯝꯃꯦꯅ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯄꯤꯅ ꯍꯥꯏꯗꯨꯕꯣ ꯁꯦ ꯂꯧꯁꯜꯂꯣ ꯅꯪꯒꯤ ꯑꯋꯥꯠꯄꯗꯣ ꯁꯤ ꯀꯥꯏꯊꯣꯛ ꯁꯤꯖꯤꯟꯅꯔꯣ ꯆꯟꯆꯟ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯁꯦ ꯑꯩ ꯃꯁꯤ ꯂꯧꯕ ꯉꯝꯃꯣꯏ ꯗꯥꯂꯦꯝꯕ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯌꯦꯡꯕꯤꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯁꯨ ꯌꯦꯡꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯦ ꯑꯩ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯂꯥꯛꯇꯣꯏꯁꯤꯗꯤ ꯁꯦ ꯂꯧꯁꯜꯂꯣ ꯅꯪ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯁꯥꯎꯌꯥꯗꯦꯀꯣ ꯑꯩ ꯎꯍꯧꯗꯕꯩꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ
ꯑꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯔꯛꯏꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔ ꯂꯥꯛꯇꯅ ꯆꯦ ꯆꯦ ꯀꯩꯗꯧꯔꯒꯦ ꯃꯪꯉꯒ ꯂꯥꯛꯏꯗꯨꯕꯣ ꯀꯩꯁꯨ ꯈꯟꯗꯦꯍꯦ ꯆꯦ ꯅꯆꯤꯟ ꯊꯤꯅꯨ ꯁꯦ ꯍꯥꯏꯔꯛꯑꯣꯕ ꯆꯤꯆꯦꯅꯅꯦ ꯗꯨꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯖꯤꯟꯅꯩꯕ ꯃꯥꯏ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯆꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯟꯗꯦ ꯃꯃꯥꯡ ꯊꯪꯕ ꯂꯩꯀꯥꯏꯗꯒꯤ ꯃꯥꯜꯂꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯁꯛꯇꯣ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯆꯦ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯀꯣ 다소! 다소! ꯑꯊꯧꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ 다소! ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ 다소! ꯑꯩ ꯊꯕꯛ ꯈꯜꯂꯦ ꯍꯥ ꯁꯦ ꯌꯦꯡꯉꯨꯁꯦ ꯇꯨ 시대시대 아이 말이 슈부다 레이래 다소 그이 갑리노 세 꺾어노 시대기디 다소 보이는 와이나 탐마다가 도 미시 나사시 타소 도 아이 nga 레이루기 나사시로 구로이 다소 레르무코 이마 baba ngasidi atomase imaga babana pamjarambado matik chawa mi ma haibado ngasidi oi imaga babaga hindu chakto chapi na chani 이마 짠짠! 짠짠! ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ 짠짠! ꯀꯩꯗꯧꯔꯒꯦ ꯁꯦ? ꯆꯦ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯋꯦ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯂꯥꯛꯑꯣ ꯐꯃꯨꯡꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯂꯥꯛꯑꯣ ꯑꯩ ꯅꯦꯇꯣꯟ ꯀꯧꯔꯨꯒꯦ ꯗꯣꯛꯇꯔ ꯆꯠꯅꯕ ꯇꯧꯁꯤ ꯁꯦ ꯍꯧꯒꯠꯂꯨꯁꯤ ꯆꯟꯆꯟ ꯅꯦꯇꯣ ꯂꯥꯛꯑꯁꯤꯗꯤ ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯦꯇꯣꯟ
ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯋꯦ ꯀꯩꯁꯨ ꯇꯧꯔꯁꯦ ꯅꯦꯇꯣ ꯂꯩꯁꯤꯗꯤ ꯗꯣꯛꯇꯔ ꯆꯠꯅꯕ ꯇꯧꯁꯤ ꯂꯤꯟꯊꯣꯏ ꯑꯉꯥꯡꯒꯤ ꯀꯩꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯨ ꯍꯜꯂꯣ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯐꯔꯕꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯐꯔꯦꯗ ꯑꯗꯣ ꯅꯣꯏ ꯅꯥꯎꯗꯣ ꯊꯕꯛ ꯈꯜꯂꯤꯗꯣ ꯆꯨꯝꯃꯕꯣ ꯊꯕꯛꯄꯨ ꯄꯨꯕ ꯍꯧꯔꯦꯗ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯔꯥ ꯑꯦ ꯉꯥꯏꯈꯣꯏ ꯃꯤ ꯌꯨꯝꯒ ꯁꯥ ꯂꯣꯏꯔꯒ ꯆꯦꯟꯁꯦꯕ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯥꯈꯠꯂꯤꯔꯛꯑꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯦꯀꯣ ꯀꯥꯏꯗ ꯅꯣꯏꯗ ꯑꯦ ꯀꯩꯗꯧꯕ ꯂꯥꯛꯈ꯭ꯔꯣ ꯑꯉꯥꯡ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯁ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯐꯠ ꯂꯥꯛꯀꯦꯕ ꯆꯟꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯃꯤꯅ ꯎꯔ ꯐꯖꯗꯦꯕ ꯑꯗꯣ ꯅꯪꯁꯨ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯊꯣꯡꯕꯗꯣ ꯃꯇꯝ ꯊꯦꯡꯗꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯊꯝꯃꯒꯦ ꯊꯝꯃꯣ ꯌꯨꯝꯗ ꯊꯥꯕ ꯍꯪꯒꯥꯝꯁꯤꯅꯁꯨ ꯐꯔꯕꯖꯥꯠꯅꯤꯗ ꯇꯣꯝꯕ ꯅꯪ ꯊꯕꯛ ꯆꯠꯇ꯭ꯔꯣꯕꯣ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕꯣ ꯆꯥꯔꯦ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧꯒꯤꯁꯨ ꯊꯤꯔ ꯊꯝꯃꯝꯃꯕ ꯑꯗꯣ ꯇꯥꯆꯧ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ나 ꯁꯣꯝꯒꯤꯁꯨ 이태면에 싹퉁어내세요. ꯑꯇꯣꯝꯕ ꯅꯪ ꯆꯠꯂꯤ ꯊꯕꯛꯇꯣ ꯐꯖꯅ ꯆꯠꯂꯨ ꯅꯪꯁꯨ ꯌꯥꯝ ꯋꯥꯊꯤꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣꯕ ꯆꯩ ꯌꯥꯝ ꯅꯤꯅꯨꯀꯣ ꯅꯪ ꯗꯥꯂꯦꯝꯕ ꯑꯦ ꯆꯟꯆꯥ ताचौ ꯄꯟꯕꯒ ꯌꯥꯗꯦ ꯍꯦꯛꯇ ꯂꯦꯞ ꯂꯩꯔꯝꯃꯦ ꯏꯇꯩꯃ ꯆꯪꯉꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯏꯇꯩꯃꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯅꯕ ꯋꯥꯔꯤꯗꯣ ꯈꯔ ꯐꯖꯅ ꯁꯥꯕꯤꯔꯝꯃꯣ ꯂꯨꯍꯣꯡꯅꯕꯗꯣ ꯀꯣꯛ ꯇꯧꯔꯣꯕ ꯑꯩ ꯊꯣꯛꯑꯦꯀꯣ ꯃꯁꯤ ꯉꯥꯡꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨ ꯅꯥꯎꯄꯥꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔ ꯂꯩ ꯑꯗꯣ ꯆꯟꯆꯥ ꯅꯪꯁꯨ ꯂꯥꯛꯅꯤ ꯍꯥꯏꯗꯤ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯕ ꯐꯔꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯑꯦꯕ ꯇꯥꯏꯃꯤꯡ ꯃꯄꯥꯗꯤ ꯅꯪ ꯌꯥꯝ ꯆꯥꯗꯦꯀꯣ ꯅꯪ ꯑꯦ ꯄꯥꯏꯁꯜꯂꯛꯇ꯭ꯔꯗꯤ ꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯩꯅꯣ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯥꯔꯦ ꯅꯪ ꯂꯣꯏ ꯆꯨꯝꯖꯔꯣꯀꯣ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯣ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯀꯥꯏ ꯆꯠꯇꯣꯏꯕ ꯕꯖꯥꯔ ꯆꯠꯂꯨꯁꯦ ꯑꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯁꯦ ꯆꯠꯂꯣ ꯉꯥꯏꯈꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯥꯗ ꯑꯗꯨꯝ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣ ꯅꯪ ꯁꯤꯗꯤꯕ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ
ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯗꯗꯥꯁꯤ ꯃꯃꯥꯡ ꯊꯪꯕ ꯈꯨꯟꯗꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩ ꯃꯃꯥꯡ ꯊꯪꯕ ꯈꯨꯟꯁꯤꯗꯒꯤꯅꯤ ꯗꯗꯥꯁꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤꯀꯣ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯀꯧꯋꯦ ꯑꯗꯣ ꯗꯗꯥꯁꯤ ꯉꯍꯥꯟ ꯊꯦꯡꯅꯕꯗ ꯍꯪꯒꯦ ꯇꯧꯕꯅꯦ ꯗꯗꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ ꯁꯤꯗ ꯌꯥꯎꯔꯕꯅꯦ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯅꯤ ꯑꯗꯨ ꯁꯦꯞ ꯇꯧꯁꯤꯟꯕꯤꯔꯣ ꯌꯥꯔꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯆꯟꯆꯟ ꯉꯁꯤꯗꯤ ꯆꯦꯆꯦꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯩꯗꯧꯔꯒꯦ ꯆꯦꯆꯦ ꯑꯩꯅ ꯉꯍꯥꯟ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅꯩꯌꯦ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯄꯤꯔꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯆꯦꯆꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯆꯦꯆꯦ ꯑꯩꯕꯨ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩ ꯈꯣꯡꯐꯝꯁꯤꯕꯨ ꯀꯔꯝꯅ ꯊꯥꯡꯉꯣ ꯍꯥꯏꯕꯅꯣ ꯆꯟꯆꯟ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯣꯁꯤ ꯂꯥꯛꯑꯣ ꯆꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯦꯆꯦ ꯑꯗꯨꯝ ꯆꯥꯊꯣꯛꯎꯔꯣ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯦ ꯆꯥꯛꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯆꯥꯛꯇꯣ ꯈꯔ ꯆꯥꯁꯤꯜꯂꯒ ꯐꯖꯅ ꯄꯣꯊꯥꯔꯣꯁꯤ ꯆꯦꯆꯦ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯄꯤꯔꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ Ah
ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ ꯆꯤꯆꯦꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯆꯤꯆꯦꯅ ꯋꯥꯅ ꯈꯥꯡꯒꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯗꯥꯂꯦꯝꯕ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯆꯟꯆꯟ ꯂꯥꯛꯑꯒꯦ ꯆꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯐꯣꯟ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ ꯇꯥꯁꯥꯎ ꯀꯩꯗꯧꯔꯒꯦ ꯃꯪꯂꯒ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯏꯇꯩꯃꯅ ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦꯕ ꯊꯦꯡꯈ꯭ꯔꯅꯦꯕ ꯇꯥꯁꯥꯎ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯀꯣ ꯂꯥꯛꯑꯣꯀꯣ ꯍꯣ ꯆꯪ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯆꯟꯆꯟ ꯅꯪ ꯅꯥꯕ ꯌꯥꯗꯦ ꯍꯤꯗꯥꯛꯁꯤꯡꯗꯣ ꯆꯥꯡ ꯅꯥꯏꯅ ꯆꯥꯒꯗꯕꯅꯤꯀꯣ ꯅꯦꯠꯇꯣ ꯂꯩꯔꯤꯉꯩꯗ ꯅꯪ ꯅꯥꯕ ꯌꯥꯗꯦ ꯅꯦꯇꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯗꯨꯝ ꯐꯖꯅꯤꯗ ꯏꯃꯧꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯝ ꯐꯅꯤꯗ ꯅꯪꯒꯤ ꯃꯥꯃꯣ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯉꯨꯁꯤ ꯅꯦꯇꯣꯟ ꯆꯟꯆꯟꯒꯤ ꯔꯤꯖꯟꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯗꯣꯏꯅꯣ ꯄꯤꯔꯅꯤꯗ ꯗꯣꯛꯇꯔꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯃꯥꯗꯣ ꯌꯥꯝ ꯐꯕꯅꯤ ꯃꯥꯅ ꯑꯗꯨꯝ ꯐꯅꯕ ꯈꯪꯅ ꯁꯤꯜꯂꯛꯑꯅꯤ ꯆꯟꯆꯟ ꯂꯤꯟꯊꯣꯏ ꯑꯗꯨꯗꯤ ꯅꯦꯇꯣꯟ ꯊꯕꯛ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯆꯠꯂꯒꯦꯀꯣ ꯐꯖꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯣ ꯆꯥꯀꯣ ꯆꯟꯆꯟ ꯅꯦꯇꯣꯟ ꯆꯠꯂꯦꯀꯣ ꯅꯪ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯥꯏꯔꯣꯁꯦ ꯍꯥꯏꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯄꯥꯏꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯒꯦ ꯍꯥꯏꯔꯣꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯗ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯩ ꯊꯝꯃꯒꯦ ꯉꯥꯏꯈꯣ ꯅꯪ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣꯁꯦ ꯑꯩ ꯀꯞꯇꯤꯌꯦ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯊꯣꯛꯂꯛꯇꯕꯁꯨ ꯌꯥꯔꯣꯏ ꯅꯪ ꯊꯣꯛꯂꯛꯀꯗꯕ ꯋꯥꯔꯤ ꯐꯔ ꯁꯥꯟꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯒꯨꯝꯕ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯕ ꯍꯜꯂꯣ ꯗꯗꯥ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯑꯗꯨ ꯀꯩ ꯂꯩꯔꯒꯦ ꯀꯩꯁꯨꯝ ꯂꯩꯇꯦꯗ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯑꯗꯣ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯌꯥꯒꯗ꯭ꯔꯣ
ꯃꯆꯥꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯤꯟꯗꯦꯗ. ꯑꯗꯣ ꯗꯗꯥ, ꯗꯗꯥ ꯍꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ? ꯗꯗꯥꯅ ꯑꯍꯜꯂꯣ? ꯑꯩꯅ ꯍꯟꯅꯦ. ꯑꯩ ꯏꯅꯥꯎꯄꯥ ꯑꯃꯁꯨ ꯂꯩ. ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤꯗ. ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤꯀꯣ? ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ. ꯏꯅꯥꯎꯄꯥ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ. ꯗꯗꯥ, ꯁꯥꯎ ꯌꯥꯗꯦꯀꯣ? ꯑꯩ ꯈꯪꯗꯗꯅ ꯍꯪꯕꯅꯦ. ꯁꯥꯎꯗꯦꯗ. ꯑꯗꯣ ꯅꯣꯏꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤꯗ, ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ. ꯑꯗꯣ ꯗꯗꯥ, ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯌꯥꯕ꯭ꯔꯣ? ꯌꯥꯏꯌꯦ, ꯊꯦꯡꯅꯁꯤ. ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ. ꯍꯣꯏ. ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯦ? ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯣ, ꯍꯥꯏꯌꯣꯁꯦ. ꯗꯥꯂꯦꯝꯕ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯆꯟꯆꯥ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ. ꯆꯟꯆꯥ, ꯅꯪꯒꯤ ꯅꯆꯤꯟ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ? ꯑꯁꯨꯛ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯒ ꯂꯥꯛꯑꯕ ꯅꯪꯕꯨ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯗꯥꯂꯦꯝꯕ, ꯑꯩꯕꯨ ꯏꯇꯣꯟꯇ ꯂꯩꯍꯟꯕꯤꯌꯣ. ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ. ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯈꯨꯝꯒꯗꯕꯅꯤ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯂꯩꯔꯝꯃꯣ.
ꯋꯥꯈꯜ ꯊꯥꯗꯣꯛ Neton, kaidoraga? Namaidu isu suksaliduba? Chanchangi region do, kay hairaaga? Neton se kay haidano khaldri. Chanchan ge anaba se yam lur. Mage anaba se kan bangam daru hai. Thôi. Cha, nang bukai chalurino? Aigi chanpido naraga leiba kuire. Magi chaba yaba chaba khara leiyena tholakpa. Ado kyam kana ngamdabano? Dada, kay haiduno khangdre. Nasasu yam sokchale. Hospital de putharakpasu kuidre. Akhoi ani khaktane leirise. Ima pabungsu leikidre. Haujikudi netone yingsinbiri. Nungaitaba kaisu khanganu se. Ainu so ngam mateng dawani. Se, silok. Se. Yarani dada. Yarani. Se, loksilo se. Nabung nabi mini kalu se. Sisina senyan wat pala ibisingdo. Sisina. Ado ayeng sudah laki muyunda. Boy. Ado di ayeng mung thogi ko. Chan. Chan, se, hidak sana ba tausi? ꯆꯦ ꯑꯩꯕꯨ ꯅꯥꯕꯁꯤꯕꯨ ꯐꯔꯛꯈꯤꯒꯗ꯭ꯔꯅꯦ ꯆꯦ ꯅꯪ ꯑꯩ ꯎꯗꯕꯗ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ Adumai haiganu. Nang yauduna chisi leiba mui kapkanu. Nasado warani ba. Ado chisi kanum haigisi. Chisi na haiba dada ado thengni nangi dalan tak laina ba sen su pirami. ꯍꯥ Aduga hayeng sulakani na haibanu. ꯆꯦ Se, kaisang kang gano si. Yam parang daw sumali. Mabuk si yam tapi. Ado chisi phone tawgi. ꯆꯦ ꯇꯧꯒꯅꯨ ꯃꯤ ꯊꯕꯛ ꯆꯤꯜꯂꯝꯅꯤꯕ Pairakpa yengi. Hello? Dada, tabak yam sindro. Kaisu sindida. Ado
ꯅꯣꯏ ꯆꯪꯒꯦ ꯑꯅꯥꯕꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯒꯦ? ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯗꯤ ꯅꯠꯇꯦꯗ. ꯑꯗꯣ ꯑꯩ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯒꯦꯀꯣ. ꯍꯣꯏ, ꯌꯥꯏ. ꯑꯗꯣ ꯗꯗꯥ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯗꯗꯥꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯁꯨꯝ ꯍꯪꯕꯅꯤꯀꯣ. ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯑꯣ, ꯑꯗꯣ ꯗꯗꯥ, ꯍꯌꯦꯡ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯛꯇꯣꯏꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯒ ꯋꯥꯔꯤ ꯁꯥꯟꯅꯧꯋꯣ ꯁꯦ. ꯍꯣꯏ. ꯁꯦ, ꯁꯥꯟꯅꯧꯋꯣ. ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ. ꯍꯜꯂꯣ. ꯇꯥꯏ. ꯑꯗꯣ ꯏꯆꯟ, ꯑꯅꯥꯕꯗꯣ ꯐꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯗꯣ ꯐꯖꯅ ꯆꯥꯒꯗꯕꯅꯤꯀꯣ. ꯅꯕꯨꯡꯉꯩꯁꯨ ꯂꯩꯔꯤꯗ. ꯏꯆꯟꯒꯤ ꯃꯇꯦꯡ ꯅꯕꯨꯡꯉꯩꯅ ꯁꯣꯏꯅ ꯇꯧꯒꯅꯤꯗ. ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ. ꯍꯌꯦꯡ ꯑꯩ ꯂꯥꯛꯀꯅꯤ. ꯏꯆꯟꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯔꯣꯏꯗ. ꯑꯗꯣ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯆꯦ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ. ꯗꯗꯥ, ꯃꯥꯏ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ. ꯑꯩ ꯊꯝꯃꯒꯦꯀꯣ. ꯆꯟꯆꯟ, ꯁꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ. ꯆꯤꯆꯦ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦ. ꯆꯥꯛ ꯑꯁꯥꯕꯗꯣ ꯆꯥꯁꯤꯜꯂꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯄꯣꯊꯥꯔꯁꯦꯕ. ꯆꯤꯆꯦ ꯊꯣꯛꯑꯒꯦꯀꯣ. ꯆꯦꯆꯦ, ꯅꯪꯅꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯆꯦꯆꯦꯅꯗꯤ ꯈꯪꯉꯔꯣꯏ. ꯑꯗꯨꯕꯨ ꯂꯣꯠꯂꯒ ꯊꯛꯄꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯗꯥꯂꯦꯝꯕ, ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯑꯩꯒꯤ ꯐꯤꯕꯝꯁꯤꯅ ꯅꯪꯕꯨ ꯋꯥꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯉꯁꯤ ꯁꯤꯒꯅꯤ, ꯍꯌꯦꯡ ꯁꯤꯒꯅꯤ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯆꯦꯆꯦꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯡ ꯑꯩꯅ ꯄꯥꯝꯃꯤꯕ. ꯍꯌꯦꯡ ꯅꯪ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ. ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯡꯅꯕ ꯑꯣꯏꯁꯤꯀꯣ. ꯍꯜꯂꯣ, ꯗꯗꯥ. ꯏꯆꯥ. ꯑꯩ ꯅꯣꯏꯒꯤ ꯑꯔꯣꯏꯕ ꯊꯣꯡꯒꯥꯟ ꯃꯄꯥꯗꯨꯗ ꯂꯩꯌꯦ. ꯍꯣꯏ, ꯑꯗꯨ ꯆꯨꯝꯃꯦ. ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯗꯗꯥ. ꯑꯣ, ꯍꯣꯏ, ꯆꯪꯉꯛꯑꯒꯦ. ꯁꯤꯒꯤ ꯃꯥꯡ ꯊꯪꯅ ꯆꯪꯕ ꯂꯩꯔꯛ ꯃꯆꯥꯁꯤꯔꯣ? ꯍꯣꯏ, ꯑꯗꯨ ꯊꯣꯡꯒꯥꯟꯗꯨꯅꯦ. ꯗꯗꯥ, ꯂꯥꯛꯑꯣ. ꯁꯤ ꯆꯪꯉꯣ, ꯂꯥꯛꯑꯣ. ꯂꯥꯛꯑꯣ.
ꯗꯥꯂꯦꯝꯕ ꯑꯩꯕꯨ ꯏꯇꯣꯝꯇ ꯂꯩꯍꯟꯕꯤꯌꯨ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ 그냥 놔두지. 시, 고마웠듯이 시기 비감질 내냐. 난 아이고 이 돌리면서. ꯗꯥꯂꯦꯝꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯤ ꯆꯤꯆꯦꯁꯦ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯣ 진짜 마도 어이토피 야로이 낭기다막다 힝이네 헤이 낭 나비 야로이 아코이니 루홍고이네 Dada, Chachanche, Kanbang ꯆꯤꯆꯦ ꯑꯩ ꯋꯥꯔꯦ Chanchat, nang kaidorage? Chanchat, che, hogolo, nang kaidorage? Che, chichi na hingise, nang gine, che, humo, Chanchat. Chanchat, hogolo, che, hogolo. Chichi nang yaudadi laiba ngamuye. Nang sakhiba yaroye. Nang chichi da walo li kaigino, chichi da hayo yadra. Chanchat. Dada, Chanchat jam da hongokpiyo. Chichi nang yaudadi laiba ngamuye. 에이, 마디 아이고 노작하버니, 아이고 노작하버니 마디. 아이기나 아이고 건 아술렉지. 다서 yum hanaba tawjilo mi mang phajadeba Kolosi 다서 tapna Kamu sih sudah pernah.
ꯇꯥꯆꯧ ꯇꯥꯆꯧ ꯑꯗꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯕꯗꯤ ꯅꯅꯥꯎ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯥꯆꯧꯅ ꯁꯨꯃꯥꯏ ꯁꯨꯝ ꯌꯨ ꯊꯛꯑ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯆꯧ ꯁꯦ ꯀꯞꯀꯅꯨꯁꯦ ꯇꯥꯆꯧ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯧꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯉꯤ 이몽 장을 나왔어. 이몽도 부자는 포탈 나와. ꯆꯦ ꯇꯧꯔꯅꯨ ꯃꯤ ꯊꯕꯛ ꯆꯤꯜꯂꯝꯅꯤꯕ ꯆꯦꯆꯦꯁꯦ ꯑꯩ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯣ ꯆꯆꯥ ꯃꯗꯨ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯉꯤꯅꯦ ꯍꯣꯏ ꯅꯪ ꯅꯥꯕ ꯌꯥꯔꯣꯏ ꯆꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯦ ꯆꯟꯆꯠ ꯅꯪ ꯆꯤꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯆꯤꯆꯦꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯪꯅ ꯅꯤꯡꯖꯕ ꯄꯨꯟꯁꯤꯗꯣ ꯆꯤꯆꯦꯅ ꯃꯥꯡꯍꯟꯕꯅꯤ ꯆꯤꯆꯦ ꯅꯪ ꯎꯗꯕꯗ ꯌꯥꯝ ꯋꯥꯏꯌꯦ ꯆꯟꯆꯟ ꯅꯪꯅ ꯂꯣꯠꯇꯨꯅ ꯊꯝꯖꯔꯝꯃꯤꯕ ꯄꯣꯠꯁꯛꯁꯦ ꯆꯤꯆꯦꯅ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇ ꯁꯤꯟꯅꯈ꯭ꯔꯒꯦ ꯗꯗꯥ ꯆꯟꯆꯟꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯋꯥꯍꯟꯕꯅꯤ ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯗꯣ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯩ ꯂꯩꯔꯒꯦ ꯉꯁꯤꯗꯤ ꯗꯗꯥꯗ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯝꯇ ꯁꯤꯟꯅꯈꯤ ꯁꯤ ꯂꯧꯁꯜꯂꯨ ꯑꯩꯒꯤ ꯏꯆꯟꯒꯤ ꯈꯜꯂꯒ ꯄꯨꯟꯁꯤꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯗꯗꯥ ꯑꯩ ꯆꯠꯂꯒꯦ ah